Indo Myanmar border town Moreh Myanmar romdagi pusilakpa foreign bike sing thaudunaba khudaktagi Athingba Thamkhre Technopol district yathang matung ina Moreh police na su publicity chatuna Moreh town manungda Myanmar ge bike sing sedinadanaba khanghankhre Indian Motor Vehicle Act 1988 na piriba chana kangnun gi wangmada Myanmar romdagi pusilaktuna chechang amata yaudana Manipur da siznariba Kenbo bike sing police na ngarangdagi hongna drive chathaduna lakpagi saruk ama oina ngasi nungthil Technopol district police na su Indo Myanmar border town Moreh akanba drive chathakhre Technopol district police Moreh OC amadi commando OC yauna Myanmar border town Moreh gi tongan mafam singda check tawbaga loinana Myanmar romdagi pusilaktuna thaunariba Kenbo bike kayamarum Phagatkhre Phagalaba gari singadu custom preventive force Moreh da khosinakhre hairi Panba yabadi Myanmar romdagi Manipur da pusilaktuna chingi lamdana ayamba thaunariba Kenbo bike sing asi ain gi wangmada oiba amadi drug puthok pusinda sizinnarakpa maramna ngarang Churachatpur police na su Kenbo bike kuntaruk phagatuna langthaba lab jingning da leiba godown amada thamkhrabani tungda Kamjong police na su Kasong Khulen amasung Kamjong town dagi Kenbo bike ani phagatkhiba leikrabani DC gi maikei dagi Technopol DC gi maikei dagi ikok na pauden ama khanganjari ngasi makte kya oraga ujau ki makte kya oraga Moreh da foreign bike na singba singa si run tobi danaba maru oina 125 Kenbo na singba singa si Moreh da thobi danaba season nabi danaba Moreh police station amadi Technopol DC ki maikei dagi kok nojabo loina miyam gi mafam da pauden si khanganjari